Misna Misna ha Misna Misna ha Ayukni chakhumdani thongliban sangdu mulle haibagom manamsu nungsire aroi boina haifet yenglaga gas tu muthatle nakandagi tiffin ma puthoklaga insang du masana na hape loirabro thongba nangbo nakandagi mama na hanglakpaduda tiffin gi makhum khumjin hairaklame lorima thinbam de chaluki phare chaluro ngam mating pangnaba haibaduni iche du sune macha nupagi khanbada kuchu kumen ga imak maksile tawrido mama na ngangduna lehobado thoina tasiludre makhodiya tiffin du paraduna lagle lambida muksu chatna wakhalda khalle oriba pepam sibukain nei bhawa thamoi da suk nuai taba power sinati dangan badi kai oramgani tongdana mukari orpa kari oi hoba dangan ba nang chichi gi makhalaga khulsan thaganu ko pakhum phangloi khanglabaso wahang kaya masa mathanta hangjaraduna lambi du da chatle lakliba yumda yawaduna haifet kaujai ine dangan ba tombi imungdagi khajik cheptharab khumlaklami aima bebicha nangoire jango imungda noi da bikram silaki bani kada pula phamamgani noi maya marang tobase ine su wakhal khar jawtho ine bebicha nokmi tawraduna imungda changle chakhumda changduna purakliba tiffin du thami khaino ne purakli sine bema ine dangan bagi panir thongba purakbani handak marak chak ising inthi numai na chade haibaduda tombi sakfam khangan hanjinki kuireda mana pamjaben sanga thongkhidaba leiba leitaba gi wafam ngaksu natana apambana karino pamdabana karino amata mathong khangrabani imungdagi thangnaba kada sanaribado makhoi soi fetai kanano bebi chala pamale law yenguse ngando pariba lairikto paribra yenglibra tawraduna hainingdana khumlaklame nangthor aisi sumleramage Bikram nganbagi wahaiduda ngaklab yengladuna nayumda mila adumai donu thosi law nganba machi lengde muksu khumlai bebi chabu mi anoba sinate khoi mungi mi ga chapmanarabani made Bikram nganbada pairap yengamnaga wama khataramdana mapanda thoke nganba mamaido makhut anitna khumjilaga khajik nomthaduna phame sor asangba maso fuina hondorakle mamaido muknong khalaklaga nakanda haifet leithoktuna yenglaklame haugalaklega magi upudu hangdoi taru tanana yamna pamujina engarda yaliba puritu lawthoraklame khajik noi nangna ngangwa machu se pamandana aiso ngangbuda ngawba horaklabani ngangwa machu bu urade nangna hekta leigadabane na chinsinbada aina khambada juni prithivida leiriba angangba machu gi patsa khuding makse nangonda sinarabadi nang dadagi nakta muklakadra mawal khanjai makhutta purito pairaga yengaduna oi thangba pocketagi karigumba masu lawthore wari kaya sagonariba thainagi magi chama chapido matam se su kuirabanina nangsi man tharamle adubu lengdana dileiring asisu aigi naksida sarukyari na hakso aigi awaba wari sida thongjin marumda lepi bebi chado nganbana murum ngangdana leiriba matawdu uraga kawba sungamdre tumin phana kuina leptuna lei kaina thangda sakfam du mom noksinardna kawraklami dangan ba inena chak theore chak cha thorese ngan dum mai lei thorakte pakhum supirakte bebicha su wahai singdo hairam laga chatkre Bikram bebicha na chakhum lomda mukchang pada uraga hairam abo ma baisnum to chak se thengna chawa yaroi ni ngasidi magi thabak chatoini soibi abana teba bebicha ma khoi gi manakta changsinduna famthai tombi bukamda chaksingdu semladuna wangang laklami thabakto amara sel thoknabane kainumadi tawdaba yadabane aisu thainagu makjangse kaisu kanba soidredo Bikram chak thiriba pukhamdo khajik chingsilaga khumlai aikhoi babungna makhoi department ki thabak kauni haibadu so nganbagi yanaba soidan singani na haibani hojik marak sida mana lemna leitanaba sum thabak amara matam khradi tawsinba haidani nganba wangangda tumin makhoi gi manakda famthai Bikram gi pukhamdo khajik mangolomda chingsiladuna makhoi ni chaminaba hawi
ꯆꯥꯛꯇꯨ ꯈꯔ ꯀꯣꯊꯕ ꯍꯧꯕꯗꯅꯤ ꯕꯦꯕꯤꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯇꯤꯐꯤꯟꯗꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯙꯉꯥꯟꯕ, ꯇꯨ ꯙꯉꯥꯟꯕꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯄꯨꯔꯛꯄꯅꯤ꯫ ꯁꯤꯗ ꯕꯤꯀ꯭ꯔꯝ, ꯅꯆꯜꯅ ꯊꯣꯡꯕꯅꯤ, ꯃꯍꯥꯎ ꯌꯦꯡꯁꯦ꯫ ꯕꯤꯀ꯭ꯔꯝ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯇꯤꯐꯤꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯟꯕ, ꯁꯤꯗꯤ ꯄꯅꯤꯔ ꯊꯣꯡꯕꯅꯤꯅꯦ, ꯐꯖꯅ ꯐꯨꯖꯤꯜꯂꯁꯤ ꯉꯁꯤꯗꯤ꯫ ꯍꯥꯎꯅꯤꯗ ꯏꯆꯜꯅ ꯊꯣꯡꯕꯕꯨ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯀꯣꯊꯔꯝꯕ ꯆꯥꯛꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯗꯗꯥꯅ ꯄꯥꯝꯖꯕ ꯁꯪꯕ꯭ꯔꯩꯒꯤ ꯊꯥꯎꯗꯣ ꯑꯗꯨ ꯇꯩꯔꯛꯑꯕꯅꯤ ꯉꯁꯤꯗꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯗꯗꯥ? ꯅꯨꯡꯁꯤꯌꯦ, ꯑꯗꯣ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯀꯩꯕꯣ? ꯗꯗꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯈꯨꯠꯁꯤꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯅꯣꯡꯃ ꯄꯤꯖꯗꯣꯏꯅꯤ꯫ ꯅꯪꯅꯕꯨ ꯊꯣꯡꯉꯗꯤ ꯌꯥꯍꯧꯗ ꯍꯥꯎꯅꯤꯗ꯫ ꯑꯇꯩ ꯅꯠꯇ꯭ꯔꯁꯨ ꯗꯗꯥꯅ ꯄꯥꯝꯖꯕ ꯄꯅꯤꯔ ꯊꯣꯡꯕ ꯐꯥꯎꯗꯤ ꯐꯖꯅ ꯊꯣꯡꯕ ꯍꯩꯗꯣꯏꯅꯤ꯫ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ, ꯄꯔꯐꯦꯛ ꯑꯣꯏꯔꯀꯥꯟꯗ ꯅꯣꯡꯃ ꯁꯔꯄ꯭ꯔꯥꯏꯖꯇ ꯄꯤꯖꯗꯣꯏꯅꯤ꯫ ꯉꯥꯟꯕ, ꯇꯥꯕ꯭ꯔꯣ? ꯕꯤꯀ꯭ꯔꯝꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯎ, ꯇꯥꯏꯌꯦ ꯚꯥꯏ꯫ ꯕꯤꯀ꯭ꯔꯝ ꯑꯃꯨꯛꯁꯨ ꯉꯥꯟꯕꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯆꯥꯛꯇꯣ ꯀꯣꯊꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯦ? ꯀꯩ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯨꯏꯅꯣ ꯅꯪꯕꯣ? ꯑꯩ ꯉꯁꯤꯁꯦ ꯆꯥꯛꯁꯦ ꯏꯆꯥ ꯆꯥꯅꯤꯡꯗꯕ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ꯫ ꯀꯩꯅꯣꯅꯦ, ꯁꯣꯝꯗꯗꯤ ꯏꯆꯜꯅ ꯅꯪꯒꯤ ꯄꯥꯝꯖꯕ ꯄꯅꯤꯔ ꯊꯣꯡꯕꯒ ꯄꯨꯖꯔꯛꯂꯒ ꯈꯔꯗ ꯑꯣꯏꯁꯨ ꯆꯥꯁꯤꯜꯂꯨꯗ꯫ ꯋꯥꯍꯩꯁꯤꯡꯗꯨꯅ ꯉꯥꯟꯕꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯑꯋꯥꯕ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯉꯥꯟꯕ? ꯑꯁꯥꯏ ꯐꯥꯎꯗ ꯊꯣꯛꯑꯒꯦ, ꯑꯩ ꯆꯥꯛꯇꯣ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯉꯥꯟꯕ ꯍꯟꯅ ꯌꯦꯡꯂꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯇꯨꯡꯗꯒꯤ ꯂꯥꯎꯍꯧꯏ꯫ ꯉꯥꯟꯕ, ꯅꯪ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ, ꯀꯥꯎꯅꯤ, ꯊꯨꯅ ꯍꯜꯂꯣ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯈꯨꯠ ꯌꯦꯠꯇꯨꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠ ꯇꯦꯕꯜꯗꯨꯗ ꯑꯃꯨꯛ ꯊꯝ ꯇꯧꯔꯛꯂꯤꯕꯗꯣ꯫ ꯈꯨꯗꯣꯝꯕꯤꯗꯨ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯦ꯫ ꯁꯛꯍꯦꯟꯁꯅ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯂꯨꯝꯅ ꯍꯤꯞꯄꯤ꯫ ꯃꯊꯥ ꯁꯥꯔꯛꯅ ꯑꯃꯨꯛꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯤ꯫ ꯐꯣꯟ ꯅꯝꯕꯔꯁꯤꯁꯨ ꯃꯥꯒꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ꯫ ꯑꯩꯒꯤꯗꯤ ꯃꯉꯣꯟꯗ ꯄꯤꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯅꯗꯤ ꯇꯧꯔꯛꯑꯣꯏꯅꯤ꯫ ꯈꯨꯕꯤꯁꯤꯅꯁꯨ ꯌꯥꯝ ꯄꯥꯡꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯁꯛꯍꯦꯟꯁꯅ ꯃꯤꯠꯀꯤ ꯊꯤꯅꯗꯦ, ꯈꯨꯕꯤꯁꯤꯅ ꯃꯤꯠꯀꯤ ꯊꯤꯕꯔꯁꯦ꯫ ꯇꯧꯐꯝ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯛ ꯊꯧꯅꯥ ꯐꯕ ꯁꯛꯍꯦꯟꯁꯅꯥꯗꯣ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯂꯗꯨꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯀꯣꯜ ꯕꯇꯟꯗꯨꯗ ꯀꯤꯠ ꯅꯝꯈꯤ꯫ ꯖꯨꯅꯤ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯕ꯭ꯔꯤꯖꯔꯇꯟ ꯀꯟꯅ ꯌꯦꯡꯂꯤꯉꯩꯗꯅꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯁꯥꯏꯃꯟꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯁꯨ ꯁꯛꯍꯦꯟꯁꯅꯥ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯇꯧꯖꯩ꯫ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯧꯅ ꯌꯦꯅꯤꯡ ꯆꯨꯡꯂꯛꯄꯒꯤ ꯍꯧꯅꯁꯥ ꯍꯥꯏꯕꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯥꯅ ꯌꯦꯡꯂꯝꯂꯤꯕꯗꯣ ꯄꯣꯁ ꯐꯠ ꯇꯧꯏ꯫ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯅꯛꯁꯤꯟꯅꯩ꯫ ꯃꯆꯤꯟ ꯃꯆꯥꯗꯨꯁꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯏ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯅꯍꯥꯟꯈꯩꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯅ ꯑꯩꯅꯁꯨ ꯈꯔ ꯄꯥꯝꯖꯕ ꯍꯧꯔꯛꯑꯀꯥꯟꯗꯅ ꯀꯩꯝꯇꯁꯨ ꯍꯥꯏꯕꯤꯔꯛꯇꯦꯅꯦ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯕ, ꯑꯗꯨꯒ ꯄꯥꯎꯁꯨ ꯐꯥꯎꯔꯛꯇꯕ꯫ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛ ꯑꯩꯁꯦ ꯑꯩ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯏꯁꯩꯗꯒ ꯌꯥꯎꯕ ꯅꯨꯡꯁꯤꯕꯗ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯩ ꯍꯥꯏꯗꯣ ꯆꯨꯝꯗꯣꯏ ꯖꯥꯠꯂꯥꯅꯦ? ꯑꯩꯕꯨ ꯃꯥ ꯅꯨꯡꯁꯤꯕ ꯍꯧꯔꯕ꯭ꯔꯥꯅꯦ? ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯈꯣꯡꯂꯛꯄ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯔꯤꯁꯤꯞ ꯇꯧꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯝꯒꯦ ꯇꯧꯔꯝꯕꯗꯨꯗ ꯇ꯭ꯔꯨ ꯀꯣꯂꯔ ꯍꯥꯞꯄꯒꯤ ꯀꯣꯂꯔ ꯑꯥꯏꯗꯤ ꯃꯃꯤꯡ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯖꯨꯅꯤ ꯆꯞ ꯂꯦꯞꯄꯤ꯫ ꯁꯛꯍꯦꯟꯁꯅꯥ ꯐꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ꯫ ꯃꯤꯍꯧꯒꯤ ꯈꯣꯡꯖꯦꯜꯁꯨ ꯇꯞꯅ ꯌꯥꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯃꯨꯛꯁꯨ ꯊꯕꯛꯇ ꯊꯝꯖꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛꯁꯨ ꯊꯥꯖꯤꯟ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ, ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯐꯤꯂꯤꯡꯁ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯔ ꯃꯌꯥꯝꯅ ꯕꯇꯔꯐ꯭ꯂꯥꯏꯁ ꯏꯟ ꯃꯥꯏ ꯁ꯭ꯇꯣꯃꯥꯆ ꯍꯥꯏꯅꯕꯗꯣ? ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯖꯨꯅꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯑꯌꯥ, ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯀ ꯇꯧꯔꯣ, ꯑꯃꯨꯛꯀ꯫ ꯑꯁ, ꯇꯧꯔꯛꯇ꯭ꯔꯦꯅꯦ꯫ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯁꯤꯔꯅꯦ? ꯍꯣꯏꯗ, ꯑꯩꯅ ꯑꯃꯨꯛ ꯇꯧꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯖꯨꯅꯤ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯕ ꯅꯝꯕꯔꯗꯨꯗ ꯃꯈꯨꯠꯇ ꯅꯤꯛꯂꯞ ꯇꯧꯔꯗꯨꯅ ꯀꯣꯜ ꯕꯇꯟꯗꯨꯗ ꯀꯤꯠ ꯅꯝꯃꯤ꯫ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨꯁꯨ ꯇꯞꯊꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯤꯡ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯅꯤ ꯖꯨꯅꯤꯒꯤ ꯃꯤꯍꯨꯜꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯈꯤꯕ꯫ ꯊꯣꯏꯕꯤꯁꯅꯥ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯍꯥꯏꯅꯕꯗꯨ ꯃꯁꯤ ꯑꯣꯏꯔꯗ꯭ꯔꯥ? ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯤꯅ ꯀꯧꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅꯤꯀꯣ꯫
ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯀꯔꯤ ꯑꯃ ꯑꯣꯏꯔꯨꯅꯤ? ꯏꯀꯥꯏꯃꯟꯗꯨꯅ ꯈꯨꯝꯖꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯖꯨꯅꯤ ꯏꯄꯥ ꯄꯥꯈꯠꯄꯗꯨꯗ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯃꯁꯥꯗꯨ ꯍꯥꯟꯅ ꯐꯥꯊꯖꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯡꯂꯩ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ꯫ ꯊꯣꯏꯕꯤꯁꯅꯥ, ꯀꯩꯒꯤꯅꯣ ꯀꯣꯜ ꯀꯛꯏꯗꯦ? ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯖꯣꯅꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯏꯀꯥꯏꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤ, ꯑꯗꯨꯒꯤ ꯐꯔꯛ ꯇꯥꯔꯕ꯫ ꯁꯥꯎꯅꯨꯀꯣ? ꯁꯥꯎꯗꯦꯗ, ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯖꯨꯅꯤ ꯑꯃꯨꯛ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯁꯦꯡꯕꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯤꯕꯅꯤ꯫ ꯇꯍꯥ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯍꯟꯖꯩ꯫ ꯌꯥꯏꯌꯦ, ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯕꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯤꯟꯕ ꯅꯠꯇꯦ꯫ ꯂꯣꯏꯁꯤꯟꯖꯔꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯖꯨꯅꯤ ꯃꯈꯥ ꯇꯥꯅ ꯍꯟꯗ꯭ꯔꯦ꯫ ꯃꯊꯟꯇ ꯈꯟꯖꯩ꯫ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯅꯤ꯫ ꯖꯨꯅꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯈꯦꯟꯁꯅꯥꯁꯨ ꯃꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯊꯕꯛ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯦ꯫ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯇꯦꯛ ꯈꯖꯤꯛ ꯊꯥꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯦꯁꯦꯖ ꯈꯔꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛ ꯄꯥꯏ꯫ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯔꯥꯖꯨ ꯀꯣꯂꯤꯡ꯫ ꯍꯜꯂꯣ ꯁꯈꯦꯟ, ꯆꯤꯡꯂꯦꯟꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯌꯥꯝ ꯂꯩꯔꯒꯦ? ꯁꯈꯦꯟ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯁꯟꯗꯨ ꯊꯕꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯔꯤꯝꯇ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯆꯤꯡꯂꯦꯟ ꯑꯦꯗ꯭ꯔꯦꯁ ꯊꯥꯔꯛꯄꯗꯣ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯗꯤꯇꯦꯜꯁ ꯈꯪꯗ꯭ꯔꯤ꯫ ꯔꯥꯖꯨ ꯇꯞꯅ꯫ ꯁꯈꯦꯟ, ꯃꯤꯁꯟꯗꯨ ꯅꯍꯥꯛ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯆꯥꯏꯊꯣꯛꯀꯅꯨ꯫ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯉꯝꯕꯗ ꯆꯠꯂꯒ ꯉꯝꯂꯔꯣꯏꯅ ꯍꯥꯏꯖꯔꯨꯁꯤ꯫ ꯁꯈꯦꯟ ꯋꯥ ꯃꯔꯛ ꯐꯠꯊꯠꯂꯤ꯫ ꯑꯩ ꯉꯝꯒꯅꯤ꯫ ꯔꯥꯖꯨ ꯁꯈꯦꯟꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯈꯦꯟ, IGPꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯊꯟꯇ ꯄꯣꯛꯄꯅꯤ꯫ ꯃꯤꯡꯅ ꯖꯨꯅꯤ ꯀꯧꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯗꯤꯇꯦꯜꯁꯇꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯆꯤꯡꯂꯦꯟ ꯏꯕꯥꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕ ꯑꯉꯝꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯐꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯇꯧꯔꯣ꯫ ꯁꯈꯦꯟ ꯚꯥꯞ ꯇꯥꯏ ꯍꯥꯏꯕꯒꯨꯝ ꯔꯥꯖꯨꯅ ꯎꯗ꯭ꯔꯕꯁꯨ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯝꯅꯕ ꯇꯧꯒꯅꯤ꯫ ꯊꯦꯡꯛꯌꯨ ꯚꯥꯏ, ꯅꯈꯣꯏꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ꯫ ꯔꯥꯖꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯁꯈꯦꯟ, ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯝꯒꯦ꯫ ꯅꯪ ꯃꯇꯝ ꯂꯩꯔꯤꯉꯩ ꯇꯣꯛꯀꯦ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤ ꯆꯠꯂꯒ ꯑꯉꯝꯕꯗ ꯍꯥꯏꯅꯔꯨꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯃꯇꯝ ꯌꯥꯝ ꯂꯧꯒꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯔꯥꯖꯨꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯈꯦꯟ ꯁꯣꯐꯥꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯋꯣꯜ ꯃꯊꯟꯇ ꯈꯟꯖꯩ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯝꯂꯒꯗꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝ ꯂꯨꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯒꯅ ꯀꯝꯗꯧꯕ? ꯊꯥꯏꯅꯒꯨꯝ ꯃꯤ ꯑꯃꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯕꯗꯣ ꯂꯩꯁꯥꯕꯤꯅꯤꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯈ꯭ꯔꯗꯤ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯥ? ꯈꯪꯉꯣꯏꯗ, ꯍꯥꯟꯅꯗꯒꯤꯁꯨ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯕ꯭ꯔꯥꯅꯦ? ꯑꯩꯗꯒꯤꯅꯤ ꯍꯥꯏꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯉꯤ ꯅꯪꯁꯦ꯫ ꯂꯥꯛꯈꯤꯗ꯭ꯔꯅꯤ ꯃꯇꯝꯗꯣ? ꯊꯣꯏꯕꯤꯁꯅꯥ, ꯅꯪꯒꯤ ꯅꯇꯧꯁꯤꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯔꯝꯕ ꯂꯥꯟꯐꯝꯗ ꯄꯨꯁꯤꯜꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯣꯏꯅꯤꯡ꯫ ꯁꯈꯦꯟꯁꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜꯗꯣ ꯍꯥꯏꯐꯦꯠ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯥꯒꯤ ꯃꯤꯁꯟꯗꯨ ꯑꯃꯨꯛ ꯈꯜꯂꯦ꯫ IGPꯒꯤ ꯂꯩꯀꯥꯏ ꯑꯗꯣꯝꯗ ꯉꯁꯤꯗꯤ ꯍꯥꯏꯐꯦꯠ ꯆꯠꯇꯨꯅ ꯃꯑꯣꯡ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯂꯩꯃ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯑꯍꯩꯃ, ꯏꯕꯨꯡꯉꯣꯔꯣ, ꯑꯩꯈꯣꯏ ꯏꯆꯦꯟꯒꯤ ꯑꯣꯖꯥ ꯍꯥꯏꯕꯗꯣ? ꯑꯍꯣꯏ ꯏꯃꯥ, ꯄꯨꯡꯁꯦ ꯃꯤꯅꯠ 5ꯃꯨꯛꯇꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯊꯤꯕꯗ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯃ ꯑꯃꯨꯛꯁꯨ ꯊꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯦ, ꯏꯕꯦꯝꯃꯁꯨ ꯀꯧꯊꯣꯔꯛꯀꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯅꯕ ꯀꯧꯔꯦ꯫ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯉꯥꯟꯕ ꯀꯧꯏ ꯏꯃꯥ꯫ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯂꯩꯃꯗꯤ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯤ꯫ ꯕꯨꯡꯉꯣ, ꯅꯆꯜꯁꯦ ꯅꯤꯡꯉꯥꯏ ꯈꯔꯗꯤ ꯀꯟꯕꯅꯤ꯫ ꯍꯟꯗꯛꯁꯨꯅꯦ ꯃꯥꯒꯤ ꯑꯣꯖꯥꯗꯣ ꯄꯔꯥ ꯇꯥꯛꯄꯗ ꯃꯔꯣꯜ ꯁꯤꯡꯗꯦ ꯍꯥꯏꯗꯅ ꯑꯃ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯗꯒꯤꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤꯅꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝ ꯍꯩꯖꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯨꯗꯤ ꯏꯆꯜ ꯑꯃꯗ ꯈꯥꯛꯇꯅ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯈꯦꯟꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫
Sakhen nganba ubada ingak ngakna iyamba hairaga chap leptuna yengi nganba sumamai leithoktuna yengakpada Sakhen leptuna lerambadu ure leimana marak thatle noibo hana khangnabra ni bunga Sakhen afat khumlei iyamba se aina he chingba restaurant amada thengnabani leyon pham amada su thengnakre leima machagi paukhumda taraga amu khairai nangne iyamba hairidubu chahidina khoilenga boiramnine ibungo jase nangne yam lehankrene nganbadi ngasaidagi wamachit ama phongang de lepli tumin mama machagi mataudu yengduna leire oida itaw hekona baiduni ado itaw ithabam chalugi akhoi chando khara phajan senabiu ko masi hairamlaga Sakhen thokre leima machanu pabo thuna hala o haina lau jahawi ichan chukum tharaktuna nganbaga sakhangnare lairik takpagi matam yam phanglaroi haiduna makhoi anima prap ichan gi study room daga khatminakre nganba tuminna pukningda khanjakibani awaba mayam sidagi wakhalse khajik torabasu na thainaba haiduna tabakse tawbada yakibani dubu masina tingkhangi lambido ina pushilaklabra